Akaswani Imphal Ngangom Kiran Pau Pajari Ahanbada Marwayo Pau Tangkak ani thongna pangthokadaba Manipur gi Lok Sabha sit ani gi mirapse pisinbagi matam ngasi loiragani Security force singna Raja sig tongan tongan phom singda thibomagi thabak chathabada yamlaba khutsu khulai sing phagat lei amasung CUET UZ lisingani kunmari gi online de application pisilakpagi matam thasi kuntramathoi phawbu sangdok lei Tangkak ani thongna pangthokadaba Manipur gi Lok Sabha sit ani gi mirapse pisinbagi matam ngasi loiragani hayeng scrutiny tawgani mirapse lokthokpagi aroyo matam thasi kuntra phawbuni Inner Manipur Lok Sabha Kendra da BJP gi mirap oiriba Shiksha Mantri Thonawjum Basant Kumar ngasi mahak gi mirapse pisinanaba sem saba loikre mahakpur Lok Sabha Kendra sida BJP gi mirap oiragani haina ngarang khaktamak dolasina lauthorakibani Haujuk Pawda Mirapse Pishin Kiba Singimanungda Inerda Manipur People's Party MPP gi RK Somendro Amasung Outer Manipur Parliamentary Constituency da Naga People's Front NPF ki K Timothy Zimik Yauri Security Force na Chingnabamapum Kaya Thibomagi Thabak left na Sathari Manipur Police Control Room gi Cherolamada Hai Hauki Opung Kunmari da Imphal East Amasung Thobal Jila gi Tongan Tongan Wapam Singda Thibomagi Thabak Chathabada Nongmai Yauna Khusukhulai Kaya Marum Phagat Pangamle Thobal Dam Police Station gi Manung Chanba Maphau Bazar Amasung Maphau Kuki Khuldagi Phut Taruk Sangba Improvised Mortar Ama Country Met Launcher Kuntrani Thoi Kilogram Ama Makhairum Lumba Pokhai Hananaba Masak Hand Grenade Ani Pompi Mortar Ama Amasung Heroin Gram Kun Phagat ki Amaromda Sogolmang Police Station gi Manung Chanba Utonglok Village tagi carbine machine gun ama tear gas gun ama amasung hand grenade ahum yauna noimeru kya marum phagat ki Thobal Jila gi Lilong Police Station gi Manung Chanba Oinam Sombung Gehu Lampak Manak tagi bulletproof plate taruk bulletproof jacket ahum helmet ani radio set ama hand grenade ama yauna atai polum kya marum su phagat ki tabiriba pawasi Akaswani Imphal dagini CUETUZ lisingani kunmari gi online de application pisilakpagi matam thasi kuntramathoi pawu sangdokle UGC gi chairman M Jagadish Kumar na hai parikya thagadoriba candidate singamasung atai stakeholder kharana haijarakpadagi matam sangdokna buwarip asilorpani CUETUZ lisingani kunmari gi parikya si lebagasi gi sahar chahum yankhai mari amasung meraiba ki sahar kuntarukta pangthokani Assam da Lakadur Lok Sabha Mikhal da Mirap Oiriba Miyoi Taramathoina Ngarang Makhoi gi Mirap Chesing Pisin ki Kendra gi Mantri Masung BJP Lusingba Sarbananda Sonowal na Dibrugarh Lok Sabha Kendra da gi Mirap che Pisin ki Mirap che Pisin ki Singa gi Manung da Congress Lusingba Gaurav Gogoi na Jorhat gi BJP gi MP Pradhan Barwana Lakhimpur da gi Assam Jatiya Parisad ki Makoga Masung Hanagi All Assam Students Union gi Lusingba Lurin Jyoti Gogoi su Dibrugarh dagi makhoi mirapse sing pisinaki Taranipan Suba Lok Sabha Mikhal gi ahanba tangka ki mirapse pisinbagi matam ngasi loiragani adumanamag Bihar gi oina di mirapse pisinbagi aroiba matam hayeng phawbo oigani hairi ahanba tangka asida rajya masung union territory tarataret ki Lok Sabha Kendra chamani de Mikhal pangtokani basigi manungda Tamil Nadu gi sit 38 Rajasthan gi tarani thoi Uttar Pradesh gi 9 Madhya Pradesh gi 3 Uttarakhand Assam masung Maharashtra gi sit manga Bihar gi sit mari Nongchu Bengal gi sit ahum Arunachal Pradesh Manipur masung Meghalaya gi sit ani Chhattisgarh Mizoram Nagaland Sikkim Tripura Andaman and Nicobar Island, Jammu and Kashmir, Lakshadweep amasung Puducherry gi sit amamam yauri. Hayeng scrutiny tawgani mirapse lokthokpagi aroiba matam thasi kuntra phawbuni adumanamag Bihar gi oina thasi kuntra da scrutiny tawgani aduga mirapse lokthokpagi aroiba matamna mathang thagi ani phawbo oigani hairi. Ahanba tangka asigi Mikhal gi bot mathang thagi 18 da thadanagani. Taranipan suba Lok Sabha Mikhal asigi ani suba tangka ki Mikhal gi notification hayeng thoklagani. Tangka asida tongan ba rajya masung union territory singi punna Lok Sabha Kendra mariphumapan da mathang thagi kuntarukta bot thadanagani. Pradhanmantri Narendra Modi na Belgium ki Pradhanmantri Alexander De Croo ga telephone da wari sanaduna lebak ani gi oiba wapum kaya gi matangda khanane nakre Lusingbani na wari sanabadu da lalol etik cell thadaba clean technology semiconductor pharmaceutical green hydrogen IT defense masung
port na singbasinggi matangda tengbang pinaba hengkat hananaba khanaki Brussels ta hanba nuclear energy summit mai pangtok kibagidamak Pradhan Mantri Narendra Modi na Sri Alexander Bu thagatpa phongdokki Leibagani gi marakta leinarak mari hangkat na yengladuna lusingbani na apen basu phongdoknaki Belgium na European Union gi presidency oringaida India European Union strategic partnership ki phibam phagat hanana basu makhoi anina yanaki Pakistan ki Khyber Pakhtunkhwa Sanglada ngarang masa sijaraga satharakhiba etegamada China masa manga yauna mioi taruk sire mafamadu ki police ki pauna hai China ki engineer sing yawba gari ki convoy amada dasu kyamtagi Islamabad tamna sapagi lambida suicide bomber amana bomb pokai handuna etegadu satharakhibani America gi Baltimore da leiba Francis Scott Bridge container ship amana thangjinbadi ki chauna amangata thokle Baltimore City Fire Department ke official sing hai thong tekpaduda gari kemarum isingda tasin ki maduda mioi kullom asopan nangki thongada thengjilaba matungda jahas adu mai hauduna saki hairi Football gi nupi gi Indian national team gi goalkeeper Panthoi Shanu Australian League te yawungamba ahan bharat ki footballer oirgani mahana South Australian Women National Premier League ta Metro United WFC gi team da yawduna sanaragani Panthoi Shanu handakta Turkey Kosovo amasung Hong Kong gi mayokta Bharat ka sanakiba match singda goalkeeper amoina utkiba hai singba singadu urubadagi Metro United WFC na mahakpu South Australian Women National Premier League ta yawnana bakhankibani FIFA World Cup lisingani kuntaruk AFC qualifiers ki match madangarang Afghanistan Bharatpu panjin ani amada thoikre Guwahati gi Indira Gandhi Athletic Stadium da ngarang sanakiba match aduda ahan bahap ta Bharat na panjinama chandana mangjil thaki adubu anish bahap ki minute homputara amadi marpuni panda Afghanistan panjin ani chanchilaktuna Pakistan mai pakibani Amarnath Jatra gi damak handak sahi gi oina jatra sti yawgada mioi singi health certificate pibgi thabak Jammu division gi tongan jila tara da pangtokre masi gi damak punna Dr. Sama Tarani thoina mathau tauki Amarnath Shrine Board ki matungina jatra si sahi sigi June kuma pandigi haurubi yai hairi ngasi phongwa pause kharagi marwe pausingi dama haujik Khetrimim Premchand laire Premchand Thagachari Kiran Yausam kumhai gi chuti oikibana ngasi su Imphal phongba pause sing phongnadre adumakpu chingi jila sing la phongba pause kharadi phongba thainare Tamilong da phongba pause Ganfiu mail gi ahan be headline asi Inner Manipur Lok Sabha Mikhal Gidamak BJP na Minister T.S. Basantabu Miref oina khankre haba pawasi ahan be headline ni ani su be headline da Lok Sabha Mikhal mamangda nongmai amata pikhatanaba Indigenous Tribal Leaders Forum ITLF na kukizo miyam da khankre haba pawasi ni pawasi senapati da phongba Hills Hornbill hariba pawse asidasu phongba thengnare Tamilong Times ki ahan be headline asisu thonawjom basantabu BJP gi mirep oin lokthokibagi pawasini atoba paw amadana Tamilong police ki officer in charge na Lok Sabha Mikhal mamangda miyam seasonary ba license gun sing pikhalakna bakhangan khiba wafam headline piduna phongbo thengnare lakadaba chahi lising ani kuntaruk fawbada Assamda Congress Party dairoi haina Rajya du Chief Minister Hemanta Biswa Sharma na phongno khiba wafam su Tamilong Times da headline piduna phongli Pawasi Senapati District Phongba Hornbill Express su phongmo thenare amaromda mapan leibaki paw amada United Nations Council na ahan boina Israel Hamas war da ceasefire tawnaba warep lawkhre haiba headline asi maruiba paw amo oina Tamilong Times da phongbo thenare Hills Hornbill Express ke to paw amadana Senapati Jila da len yawba akanba nonglai nushita khul kya humdokre sarkar na miyeng changbiu haina appeal tarukpagi pawasi phongbo thengnare Kiran Thagachari Premchand aroibada marwe paw amohanna tangkak ani thongna pangthok kadaba Manipur gi Lok Sabha Sidani gi mirap se pisinbagi matam ngasi loregani security force singna rajya sigi tongan tongan opam singda thibamagi thabak chathabada yamlaba khusu khulai sing phagat lei amasung CUETUG lisingani kunmari gi online application pisilapagi matam thasi kunthra mathai phaw sangdokle paulo jere